25 Yelhoumee Tribes of Manipur shinduna asigi mapanda Lamphelpat leiba Tanthapolis holda pangthokkhiba International Day of the World Indigenous People gi thoramda Kabui Phurup Naga ni Haina Puthokhiba event asigi convenor amadi secretary na asigi taramari phaobagi manungda Meeyam Khangna Sengdokadabani nattrabadi legal action loukhatlagani Haina Kabui Union Manipur na khang-hallakli Union asigi Vice President Kamai Rajan Kabui na kudek piduna thadorokpa cherolamana hai thouram aduda Kabui Phurup asi Nagani hairakpadagi Meeyam da lan uhalei Kabui haiba Phurup asi Kabui oina hingzaba masagi nat lining laison leizaba ariba Phurup ni Kabui Phurup asi kanagumba nomenclature amatada belong tawdaba Phurup ni International Day of the World Indigenous People gi thouram aduda wangang kiba myoy amana Kabui ga rongmai ga amatani hairiba si achumba nate mahakna fongdogliba wafam asi karamba document da yumpham moiraga hairibano Kabui haiba Phurup asi Manipur gi puwari ga thadongnaba yadraba Phurup amani loinana Phurup asi kumja lising amaga chamapan yangkhai gi scheduled tribe list da Kabui khak iduna recognize tawrakhi aduga rongmai haiba Phurup asina kumja lising ani taranithoi da scheduled tribe list da tongana yawrakhibani Union government na Kabui amasung rongmai Phurup ani asi tongan bani haina sak khangduna leikre Masida myoy asina karamna Kabui ga rongmai ga amatani hairibano ramasigi matangda myoy asina asigi taramari phaobagi manungda Meeyam Khangna Sengdokadabani makhatana Kabui Phurup muthanaba kanagumba lanai amade lup amatana hona biroidabani haina cherolasina makhatari